Thasigi Taramatoida Jiribam ki Jakuradhor Karong da CRPF ki personal singa khut thoknaba Leikhidraba Kuki khutlai paiba tarana Sijinnarambadagi phagatlakhiba Nongmei sing adu Imphal leiba Manipur Police ki Armory sing da lut Toukhiba khutlai Oiramle hairi. The print na piba report amna hai Imphal leiba Manipur Police ki tongan ba Armory sing da lut Toukhiba Nongmei sing adu matau karamna kuki khutlai paiba sing na Sijinnarambadagi haibase achauba wahang ama oirakle. Masagi masak maming taktok ningdaba makok thongba security official amna hai Imphal leiba Manipur Police ke Armory dagi lut Toukhiba Nongmei sing adu India gi border wangmalana sel kharagi damak yonthoklamba thengnare thawong asina security agency singi oinasu nungnangningai oiba fibam ama ohle Nongmei sing adu kanana kadai de yolibano haibagi chap chaba information leitabana maram oiraga makhoi sing adu phagatnaba hotnabadasu achauba khudong chadaba ama mayuknare Hiramasi matangda security agency sing na fangba pau amagi matung inna insas rifle amada lupa lakh ama makaidagi ahum fawgi changdi yole insas hariba Nongmei ase ordnance factories board na manufacture tawba infantry arms singi manunda ama oiribani hainasu phongduraki haina the print ke report asina makatari